How's koi Voice of the People group asina mayamda kariguma khara message fi namagi damagda handak hairok ta mayam su khoi khangna kiba hairok ta lakadoriba 2022 da pangthokadoriba election sig mari lenena ranji gi wahog gi khana chaina ba thokiba aduda ekoi victim oiraba yamamtang unajage mahaktagi mongonda thengna kiba thodok singdo kari kari no masung magi thamoi de kari kari leri habudi koi mayam khangmina nabagi tanjam tang nomina se adone koi Voice of the People team na laksabani ahamada yamagi mingam tang habiyo ai laisram rameswar yamasi hariban numit thodokda sok tuna lei kiba yamaduni ko okay yamada ikhona khangjeningi si matamduda hariban numit yamasi mafum kadai da chatpirubuno amasung yamada thokiba thodoktu mataw karamna thokimna habdugi wari dumtang ikhoida khanganbiyo ai numisi simai dona ko yanga amagi thodok luhongba thoe tholiba luhongba sigi aiji plau nong ama masa nong thongba loraga eni luhongba magi mathangda aisi mi poeng pibagi wana aiji samsamna laksabane hariba lakpasida moi simai tona irang gi tawdana kotana lerame lerambasida aiji irang se adugi moi gi irang se yawruba kedoruba adugumbagi tudona mari di leite adu aiji simaina lakpasida makoi karom dai no khangdabida khulai hoidi sipai singduna nongmai kapturena mayam de sener paduda aisu sen me yawre sen me yawo sida aisdi mayamga manana sen muding amdamena hana gi sagi khong tektana leiba misa am oibanena khong si soktana leibanena mayam gi tungina sen muding amdamena adugi nakal da leiba bas adugi makha da isi lotana leibane hari sikara wai mapamdano Thoksom bazar yodringai hek sarai samgi pam dugi maningda bus ama leibadu adugi bus dugi makhaduda ikoi mi ahum lot pane ada moi se tanarakpada aise aduda lot kre moi di chenagre ada ngasai gi makoi gi chelak liba tanarak liba tim masina tos lai to hallaga somom da kabak pada ikoi makhada lotana ikoi ahum ji ina dana leibasi ubadagi makoina chensilalaga ikoida mi leire phare leirena chensilalaga ikoida thoibagi mayamba leire halo haina tawraga adudaida tawnagiba irangne adu aigi motadi sigumba khana chainaba irangse thodongna pamjade bot laibadudi kanana sap manamna herokta leiruba bot ngaktane ai waisnu ama waisnu botta mi khanaba chainaba ikoisi punnam mut khragana kanadano ikona bot pidurisi ikoi bot pi bai bese mana pamba rain ti du man chana sunu ai so ai no pamba du dum chacha sunu bot lai se pi raga karaga leiba kana di hero kendra sida hero sida lai yuni ai na muk phuru ni mana muk phurakani simana laman simakta khumna leinaraga di ikoi praja se mi am ta lehoro ai na su phure mana su phure na taw se masim tangdi masigumba irang gotana se amuk hanna thok tawa hero kendra masam tang hen biwaina bolle piriba candidate singi mafamda aina simana kai kunno bon hoche jam no je yamna habiriso election gidamakta koida leribu worker singida gyan tana da khana chaina ba thokpasina koida kasu afabu oigadaw na te haitare masimakki wakhalon jo yamna thambi sam nungai je adu tang marak tan ngai yamna lakpa matamda laga koi lot le haise thodok to thengna badagi sum mafamdu lot lera kamai tawbuno adugi kino thodoksi aikoina haitharpa kana moisi irang khara thokpagi phibam mong male aduda leirambadudha mohoigi adumaina khana chainaba nung thana ye khone hena tongnabagi irang maraduda aikosu labanena yaurura gummane irang makti ikoidi yauru habidi leitaba aduda ngasaigi adumaina tongnabadudha moigi sport kangbuduna dum kariyani kulai nongmei kabakpadagi aikoigi mi mayam si chenabada aikosu chenba yawba haita mayam chen madu karino nongmei kabak lana aikosu chenba yawbadagi chenba ngamdaba aikoina lotlaga leiba gari makhada paktharaga leirubada pakthabagi aduda khudung chab lawraga aduda tawgi tawlone yamaga mi kyana aduda ikoi mi ahumne mi ahumdo ani madi makoidi aingonda thengnariba awabasi mainati thengnagi tamaman makoidi nanthokre atanna atadai ta hawri de ingona katada oi yamaga hana makoiga sum nungaina daba kari leigibra kamai daw aigi motadi adugumba nungaina daba kari so leiram moyana khal hairong masana bu hairok ki prajada kari bu nungai daba thamudina okay
हाइरिबा मी सिंगसे सुम ngasai hek ubaga yamada het thoibagi mayam leire haibro kenom hagibse thoibagi mayam thoibisine inaw ni bane bako inaw ni bane oh okay inaw ni pasidi maga khana chaina ba nuaina da leikibo yawbra kamai da makti ngasi bawde ti tadri ni maga khana ba launa ba chaina ba du gumadi tadri ai mayam ba moina adu ngasi bawde koi lekai leiriba hero palwan area sida maga thoibaga mi tang phunara ma chaina ra maibdi ngasi bawde tadri okay ado yamada numitu da sum phu sai to gi sikarma kamai id tang mong ta da ba khutpu id mi amada upai leitraba mi amabu adugi sa sanda phuba tuhatba khunang id kari hani mong ta da ba tawbadu bawdi kitang ai gi thamoina di pende phibu sa da thongiba phibu loktholaga mi bu pura sa san hui i hoida tawduba niti niyom nisat adu kuma khara tawe adu ai mona so pamde matung na so tawdaba so oibiyo matung na so tawdaba so amtang oimina se jiki tawriba mafam ji kada waidano hojiki bus leiriba makhase oho sidagi chingtholaga ne tawhari bata oho adu sokudi kara kara da hojikpudi numit ji khara sangthara min hai tare ko ai ko yam sing pharaga kama thoiba thodukse mayam na khanari bi kari kari no si ek soiba victim oribe yam ko de hangaga mayam na khangmina bi tanja do phangadra an khanjara ke khoso tang yam su phabu ngai ra laksabne kara kara da sokki mafam jing kok se mri lawe kok to yi siba khara lai hana moina todokpa asigi sari ba guli sina faragana fare fadragadi asigi se operation to bagi ai bane adu hojikti todokna akaya toy yawi badi leidre chindama pam hum phole aduga kok sima siba leibedu hojikpudi amuk chalure hida guli charaga hojik su leiri aduma fare aduga khong hojik phoba phatana pom leiri phaigal siba singsi kariba singji sokpa ngaktane ba khwang nangal abak pukchep singji moi adu matau thi bai bu pura isa da liliba furit asini isa da mukka kupchilaga seliba khongra ji pura lautolaga tawbane adu ai chakum chalu wagi pesa thodokna yamba budinate palising mari gi changma hatane adu man lobi yore adu phol man lobi yore phol do thodokna tangba oidra so moi pam lo mal ojesu phol lo bidi tarar su lei bia pon adu ma lobi yore nungai taba bai ho simaina hek hobogso haibigre ko adi khoina laksiri su mayamda karigumba khardi bab tana taw khotaw leib tarasu matung tarakpade de thok thanaba message si yam su ahan su pibigre amukka sona thambin aroibda haitare ko thambina bang saigi sigumba hingsa gi thodok haitare koi iramdam sida khaknatana manipur gi mafam kya ta lakdar election sida sigumba singje mayamna thok thanaba gi kari kari sigumba sing yam santi on election je pangthokna bagi dongda not only koi hero kendra khaknatana all manipur pomba india pomba gi oina sigumba singje thok thanaba kari kari message samtang aroibena thambiyo lakadruba 2022 gi election se asida ai koi gi praja khuding mak any India do waigera Manipur do waigera Impal da jitna karai dano irang se leitaba santi da thada dana khanaba chainaba sunaba hanaba sigum si kari gumbi mata yauda bida isam jamna santi da aiso maso thada ningba jaga jaga du da thada naraga santi hai bese amuktang parak pai bese masina ina khwaidagi pamjaba thank you apam isa apam da mihutu bibero lora democracy ne ko dama sida hingsa nungsa yamna yawbagi mathau ta da brana khanje masimaki message su mayamna mutang khoi khangmina se aduna yamaga hakthang na khoi unabagi tanja si khitang chu anaba phabiram masam nuaire yamna su phabiram le ado yam thuna so phaduna hanadagi mayam ge seba tobiriba airo tana manipur mafum kya sapi dun sakhum gi seba tobiri yam thuna seba tobu ngamba obi wa basi koi voice of the people gi mai kai de gi so thamjaraga yam ngata unabi tanjam pibi ngam khale de na thagasare thank you